Chief Minister Yumnam Khemsana Tangkhul amasung Kuki singi marakta ingtappa hanjin hannabagi paujel piba khongsat ama saluraba matung nong hek nganbaga Kuki khulai paiba kangbu amana Imphal Ukhrul Lambi National Highway 202 da ambush toroktuna Tangkhul Nupi ama yauna khunja ahum Leikhidre loinana kaya amana sokle haidi Kuki khulai paiba singi ambush ta Leikhidre Tangkhul Meeoi ani adudi Ukhrul district ki Tasar village ki SW Singna sang sahit nifugatarok apokpagi ming SW Ruichum Hau amasung district asimaktagi Kharasom village tagi Yairoingam basum sahi nifugani toy apokpagi ming na Thuimi basum kawi Leikhidre SW Singna sang Naga regimenta thabak tawramme aduga haujikna retire tawraga leiba mioi ni adubo nongmaina panbadagi laikanaba ngamdana Leikhidre nupi adugi maming de haujik fawbagi oida khangba ngamdre press na fangba pawgi matung inna si Minister Yumnam Khemsana Ukhrul da Lambida Imphal Ukhrul Lambida si security force na section na hayengdagi ngaklagani nakoina satok sasin tawbada karisu kiningai oiraroi hairambagi matung inna tongan ba karyaw na gari kharada pareng sana thauraga Imphal dagi Ukhrul da halakpani ngasi nungtil chawrak na punganiga minute kontrarom tarakpada makoina litan lanthok laga TM kasomgi marakta Kuki Militants Singna afaba makalgi khulai sing sijanaduna singthaktage Tangkhul Singna tonglakpa gari singadu tamna arep akham leitana nomai kapsilakibani thaudok aduda atai gari ayambagi body da nomai maruna panke windshield glass sing kai kietuga gari adira tongba mioi anina nomai maruna panke hairi